ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯂꯃꯟ ꯂꯣꯏꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯍꯥꯟꯕ ꯂꯝꯌꯥꯟꯕ ꯀꯕꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅ ꯏꯕ ꯋꯥꯔꯦꯡ ꯃꯇꯦꯛ ꯑꯃꯇꯪ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ꯫ ꯃꯍꯥꯛꯅ ꯏꯔꯝꯕꯁꯤ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯅꯣꯝꯕ ꯇꯟꯒꯅꯨ ꯍꯥꯏꯕ ꯋꯥꯔꯦꯡ ꯑꯁꯦ ꯋꯥꯔꯦꯡ ꯏꯕ ꯑꯃ ꯑꯣꯏꯅꯅꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯑꯆꯧꯕ ꯐꯤꯗꯥ ꯑꯃ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯗ ꯀꯂꯝꯃꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯁꯩꯔꯦꯡꯁꯨ ꯌꯥꯝꯅ ꯐꯖꯕ ꯁꯩꯔꯦꯡ ꯃꯩꯇꯩ ꯀꯕꯤꯅꯆꯤꯡꯕ ꯁꯩꯔꯦꯡꯁꯨ ꯏꯔꯝꯃꯤ, ꯋꯥꯔꯦꯡꯁꯨ ꯏꯔꯝꯃꯤ, ꯑꯗꯨꯒ ꯂꯕꯪꯒ ꯂꯇꯥ ꯅꯣꯕꯦꯜꯁꯨ ꯏꯔꯝꯃꯤ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠ ꯊꯥꯔꯝꯃꯤ꯫ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯁꯛ ꯇꯥꯛꯂꯝꯂꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯁꯦ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯃꯩꯇꯩꯔꯣꯟ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯝꯅꯅꯕ ꯁꯥꯍꯤꯇ꯭ꯌꯁꯦ ꯂꯩꯔꯝꯗ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯥꯇ꯭ꯔꯒꯤ ꯋꯥꯔꯦꯡꯅꯆꯤꯡꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯏꯕꯤꯔꯝꯂꯒ ꯁꯦꯂꯦꯕꯁꯇ ꯆꯜꯍꯟꯕ, ꯑꯗꯨꯒ ꯖꯥꯇꯤ ꯑꯁꯤꯕꯨ ꯃꯩꯇꯩꯂꯣꯟ ꯃꯁꯛ ꯇꯥꯛꯄꯁꯦ ꯃꯥꯅ ꯃꯥꯡꯖꯤꯟ ꯊꯥꯕ ꯀꯕꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯔꯒꯦ꯫ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ 1995ꯗꯒꯤꯅ 1950 ꯐꯥꯎꯕ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯇꯝꯅꯤ, ꯀꯕꯤꯅꯤ꯫ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯗ꯭ꯔꯃꯥꯅꯆꯤꯡꯕ ꯏꯔꯝꯕ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯃꯐꯝ ꯌꯥꯝꯅ ꯆꯥꯎꯅ ꯀꯟꯗꯨꯅ ꯂꯩꯔꯤꯕ ꯑꯇꯥꯡꯕ ꯁꯥꯍꯤꯇ꯭ꯌꯀꯥꯔꯅꯤ꯫ ꯋꯥꯔꯦꯡꯒꯤꯗꯃꯛꯁꯨ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄ ꯑꯏꯕꯅꯤ꯫ ꯋꯥꯔꯦꯡ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯗꯤ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ, ꯊꯕꯛꯀ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯉꯁꯤꯃꯛꯀꯤ ꯁꯃꯥꯖꯗ ꯂꯩꯔꯤꯕ, ꯁꯃꯥꯖꯕꯨ ꯁꯦꯝꯃꯤꯕ, ꯁꯃꯥꯖꯕꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯂꯝꯗ ꯆꯤꯡꯕꯤꯔꯤꯕ, ꯅꯠꯇ꯭ꯔꯒꯅ ꯃꯤꯔꯣꯟ ꯈꯪꯕꯗ ꯉꯥꯏꯔꯤꯕ ꯃꯍꯩ ꯇꯝꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯒ꯭ꯌꯥꯟꯗ ꯍꯟꯖꯤꯟꯗꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡ ꯑꯃꯅꯤ꯫ ꯊꯕꯛ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯗꯤ ꯑꯁꯤꯕꯒ ꯄꯥꯡꯈꯛꯅꯤ, ꯅꯣꯝꯕ ꯑꯃꯗꯤ ꯎꯏꯟ ꯀꯟꯕꯅ ꯃꯤꯑꯣꯏꯕꯅ ꯇꯥꯏꯕꯪꯗ ꯁꯤꯅꯥꯏꯗ꯭ꯔꯕ ꯃꯤꯡꯆꯠ ꯐꯪꯅꯔꯤ, ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯍꯥꯏꯕꯅꯤ꯫ ꯑꯇꯟꯕ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯇꯝꯊꯤꯔꯕ ꯇꯤꯟꯒꯤ ꯃꯁꯛꯀꯨꯝꯂꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯕꯨ ꯂꯩꯌꯣꯟꯕꯨ ꯆꯤꯛꯊꯠꯍꯜꯂꯤ, ꯑꯇꯟꯕꯁꯤꯅ ꯂꯣꯏ ꯃꯥꯡꯍꯜꯂꯤ꯫ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ, ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗ ꯑꯇꯟꯕ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛꯀꯤ ꯁꯤꯟꯁꯪꯗ ꯈꯣꯡꯗꯥꯕ ꯇꯝꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯏꯕꯅ ꯁꯃꯥꯖ ꯑꯁꯤꯗ ꯆꯥꯎꯔꯕ ꯄꯥꯎꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯏꯕꯤꯔꯝꯂꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯅꯣꯝꯕ ꯇꯟꯒꯅꯨ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯤꯡꯊꯣꯟ ꯄꯤꯕꯤꯔꯝꯃꯤ꯫ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯅꯣꯝꯕ ꯍꯥꯏꯕꯁꯦ ꯑꯍꯜ ꯂꯃꯟꯗꯒꯤ ꯐꯪꯕ ꯄꯥꯎꯇꯥꯛꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕꯇ ꯅꯠꯇꯦ, ꯃꯁꯤ ꯇꯦꯡꯕꯥꯟꯕ ꯁꯦꯝꯕ ꯏꯁꯣꯔꯒꯤ ꯃꯍꯧꯁꯥꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯑꯇꯟꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯄꯨꯒꯤ ꯍꯧꯅꯕꯤ ꯀꯥꯏꯔꯕ, ꯍꯥꯏꯗꯤ ꯑꯇꯟꯕꯅ ꯊꯨꯝꯍꯠꯂꯕ ꯃꯤꯁꯛꯇꯨꯕꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯄꯨꯒꯤ ꯍꯧꯅꯕꯤ ꯀꯥꯏꯔꯕ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯦꯝ ꯑꯣꯏꯕ ꯃꯆꯠꯅꯤ꯫ ꯋꯥꯈꯜ ꯆꯥꯎꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯦꯡꯕꯥꯟꯕ ꯃꯥꯏꯀꯩ 10ꯃꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯨꯕꯗ ꯋꯥꯈꯜ ꯑꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯃꯄꯨꯛꯅꯤꯡꯗ ꯈꯪꯕ ꯉꯝꯒꯅꯤ꯫ ꯌꯦꯡꯉꯨ, ꯑꯍꯤꯡꯅ ꯃꯃꯩ ꯂꯣꯝꯂꯛꯄꯗ ꯀ꯭ꯋꯥꯛꯀꯤ ꯂꯥꯟꯕꯥꯎ ꯁꯤꯜꯂꯦ, ꯀ꯭ꯋꯥꯛꯅ ꯅꯣꯡꯉꯥꯜꯂꯛꯏꯅꯤ꯫ ꯆꯔꯣꯏ ꯇꯦꯇꯨ ꯈꯣꯡꯉꯦ, ꯆꯔꯣꯏꯅ ꯅꯣꯡꯉꯥꯟꯕ ꯂꯝ ꯂꯩ꯫ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯆꯤꯡꯈꯩꯒꯤ ꯐꯤꯗꯨꯞ ꯍꯨꯜꯂꯦ ꯍꯥꯏꯕꯅꯤ, ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯀꯣꯔꯧꯍꯟꯕꯅ ꯑꯌꯨꯛꯀꯤ ꯃꯥꯂꯪꯗ ꯏꯅꯧ ꯅꯧꯅ ꯁꯛꯀꯥꯏꯔꯦ, ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯍꯦꯛ ꯊꯥꯡꯈꯤꯕꯗ ꯇꯪꯊꯛ ꯅꯥꯏꯗ꯭ꯔꯕ ꯊꯥ ꯑꯃꯁꯨꯡ ꯊꯋꯥꯟꯃꯤꯆꯥꯛꯅ ꯑꯍꯤꯡꯒꯤ ꯑꯇꯤꯌꯥꯕꯨ ꯂꯩꯇꯦꯡꯂꯤ꯫ ꯑꯍꯤꯡꯗ ꯇꯥꯕ ꯖꯤꯕꯅ ꯇꯦꯡꯕꯥꯟꯕꯁꯦ ꯑꯃꯨꯛ ꯅꯧꯅ ꯃꯊ꯭ꯋꯥꯏ ꯄꯥꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯇꯥꯔꯤ, ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ, ꯅꯣꯡꯊꯥꯡꯅ ꯑꯉꯛꯄ ꯃꯉꯥꯜꯅ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯦꯡꯕꯥꯟꯕꯒꯤ ꯁꯥ ꯎꯆꯦꯛ, ꯇꯤꯜ ꯀꯥꯡ, ꯃꯩ ꯏꯁꯤꯡ, ꯅꯣꯡ ꯅꯨꯡꯁꯤꯠ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯕꯛꯀꯤ ꯂꯝꯗ ꯍꯔꯥꯎꯔꯤ, ꯅꯨꯡꯉꯥꯏꯔꯤ꯫ ꯂꯝꯊꯨꯡꯐꯝ ꯅꯥꯏꯗ꯭ꯔꯕ ꯊꯕꯛꯀꯤ ꯏꯆꯦꯜꯅ ꯇꯦꯡꯕꯥꯟꯕ ꯁꯤꯟꯕ ꯊꯨꯡꯅ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯆꯠꯈꯔꯦ, ꯖꯨꯒ ꯀꯌꯥ ꯍꯧꯈꯔꯦ,
ꯇꯦꯡꯕꯥꯟ ꯁꯦꯝꯕ ꯄꯨꯝꯅꯃꯛ ꯇꯣꯠꯅ ꯌꯥꯅꯗꯨꯅ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝ ꯀꯌꯥ ꯀꯥꯏꯈ꯭ꯔꯦ, ꯑꯅꯧꯕ ꯀꯌꯥ ꯁꯦꯝꯒꯠꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯩꯍꯧꯔꯣꯟꯗ ꯑꯣꯟꯊꯣꯛꯄ ꯊꯧꯔꯝ ꯀꯌꯥ ꯆꯟꯈꯔꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯊꯕꯛꯀꯤ ꯏꯆꯦꯜ ꯑꯁꯤꯗꯤ ꯂꯦꯞꯄ ꯅꯥꯏꯗꯦ, ꯄꯣꯊꯥꯕ ꯂꯩꯇꯦ꯫ ꯃꯤꯑꯣꯏꯕ ꯅꯠꯇꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯝꯂꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯊꯣꯛꯄ ꯎꯗꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯁꯥꯇ꯭ꯔꯁꯤꯡꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯈꯪꯏ, ꯑꯉꯥꯡ ꯄꯥꯈꯪ ꯑꯍꯜ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤ ꯊꯕꯛꯅ ꯁꯥꯒꯠꯄ ꯉꯥꯛꯇꯅꯤ꯫ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯨꯟꯁꯤꯁꯨ ꯂꯣꯏ꯫ ꯃꯤꯑꯣꯏꯕꯅ ꯄꯥꯝꯂꯕꯗ ꯇꯧꯒꯗꯕ ꯊꯕꯛꯇ ꯀꯔꯤ ꯋꯥꯠꯐꯝ ꯂꯩꯕꯒꯦ? ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯁꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯐꯝꯗꯤ ꯊꯣꯛꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯀꯔꯤꯒꯨꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯑꯋꯥꯕꯒ ꯂꯣꯏꯅꯅ ꯍꯥꯏꯅꯤꯡꯏ, ꯍꯧꯅꯕꯤ ꯑꯃ ꯅꯥꯏꯅ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯒꯤꯗꯤ ꯇꯧꯒꯗꯕ ꯊꯕꯛꯀꯤ ꯃꯃꯤꯡ ꯈꯔ ꯇꯥꯕꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯠꯄ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨ ꯉꯥꯛꯄ ꯉꯝꯕ ꯉꯝꯗꯕꯗꯤ ꯋꯥ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯒꯁꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯂꯧꯁꯤꯡ ꯇꯥꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯁꯤ ꯏꯗꯨꯅ ꯑꯃꯨꯛ ꯋꯥꯔꯦꯡ ꯑꯁꯤ ꯁꯥꯡꯗꯣꯛꯍꯜꯂꯔꯣꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ, ꯅꯣꯝꯕ ꯑꯃꯁꯨꯡ ꯑꯇꯟꯕ ꯊꯥꯗꯣꯛꯄ ꯇꯝꯅꯕꯒꯤ ꯑꯊꯣꯏꯕ ꯃꯇꯝꯅꯤ꯫ ꯑꯉꯥꯡꯒꯤ ꯄꯨꯛꯆꯦꯜ ꯇꯔꯨꯕ ꯃꯤꯡꯁꯦꯟꯒꯨꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯥꯔꯔꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯉꯣꯟꯗ ꯍꯦꯛꯇ ꯃꯃꯤ ꯇꯥꯏ꯫ ꯑꯉꯥꯡꯒꯤ ꯊꯃꯣꯏꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇꯁꯨ ꯄꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯣ ꯑꯆꯨꯝꯕ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯩꯅꯤꯡꯗꯨꯅꯇ ꯂꯩꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯝꯕꯒꯤ ꯃꯔꯨ ꯑꯁꯦ ꯍꯨꯜꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯗꯨ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯤꯡꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯨꯗ ꯇꯝꯕꯤꯍꯧꯒꯗꯕ ꯄꯨꯝꯅꯃꯛ ꯇꯝꯕꯤꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯄꯔꯦꯡ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯃꯇꯤꯛ ꯆꯥꯅ ꯅꯩꯅꯔꯕꯇꯗ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯄ ꯐꯪꯕ ꯉꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕ, ꯅꯣꯝꯗꯨꯅ ꯑꯇꯟꯕ ꯊꯥꯗꯣꯛꯇꯨꯅ ꯍꯣꯠꯅꯔꯕꯗꯇ ꯃꯍꯩ ꯐꯪꯐꯝ ꯊꯣꯛꯏ꯫ ꯋꯥꯍꯩꯗꯒꯤ ꯊꯕꯛꯅ ꯃꯍꯩ ꯊꯣꯏꯅ ꯇꯨꯡ ꯀꯣꯏꯅꯩ꯫ ꯊꯕꯛꯀ ꯄꯨꯟꯁꯤꯒꯤ ꯑꯐꯕ ꯑꯆꯧꯕ ꯄꯨꯝꯅꯃꯛ ꯆꯥꯎꯈꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯤꯟ ꯀꯟꯕꯒ ꯂꯣꯏꯅꯅ ꯊꯕꯛꯇ ꯄꯥꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯇꯟꯗꯨꯅ ꯃꯇꯝ ꯂꯦꯟꯕꯒ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩꯕꯒꯦ? ꯃꯇꯝ ꯂꯦꯟꯕꯗ ꯋꯥꯕꯗꯤ ꯊꯕꯛ ꯂꯩꯇꯕ ꯃꯤꯒꯤꯗꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯄꯥꯝꯕ ꯑꯃꯁꯨꯡ ꯊꯕꯛꯀꯤ ꯃꯍꯩꯅꯤ꯫ ꯅꯣꯝꯕ ꯅꯠꯇꯅ ꯅꯤꯡꯕ ꯊꯨꯡꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯉꯝꯗꯦ꯫ ꯅꯣꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯁꯦ ꯅꯣꯝꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯧꯏ꯫ ꯇꯦꯡꯕꯥꯟꯕꯗ ꯇꯧꯔꯤꯕ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯃꯤꯅ ꯉꯝꯕ ꯍꯧꯅꯗ꯭ꯔꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯣꯝꯕꯒꯤ ꯃꯍꯩ ꯉꯥꯛꯇꯅꯤ꯫ ꯇꯦꯡꯕꯥꯟꯕꯗ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯄꯟꯕꯗ ꯁꯣꯟꯅꯔꯤꯕ ꯑꯆꯧꯕ ꯃꯤꯁꯤꯡꯒꯤ ꯋꯥꯔꯤ ꯄꯥꯔꯕꯗꯤ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯕꯝ ꯑꯃ ꯌꯧꯅꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥ ꯅꯣꯝꯕ ꯇꯥꯈ꯭ꯔꯤꯕ꯫ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯊꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯊꯕꯛꯅ ꯀꯔꯝꯅ ꯃꯆꯨ ꯇꯥꯕ ꯃꯤꯊꯣꯏꯕ ꯌꯥꯒꯅꯤ? ꯃꯈꯣꯏꯇꯅ ꯍꯟꯅ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯈꯣꯡꯐꯝ ꯈꯨꯗꯤꯡꯗ ꯏꯀꯥꯏꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯐꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯂꯩꯇꯕꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯂꯥꯏꯔꯅꯕ, ꯅꯪꯅꯅꯕ, ꯋꯥꯅꯅꯕꯒꯤ ꯃꯔꯨꯗꯤ ꯑꯇꯟꯕꯅꯤ꯫ ꯃꯁꯤ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡꯗ ꯇꯣꯡꯕ ꯇꯤꯟꯒꯨꯝꯕꯅꯤ꯫ ꯇꯤꯟ ꯆꯥꯔꯕ ꯂꯩꯅ ꯃꯊꯪ ꯆꯤꯛꯊꯠꯇꯨꯅ ꯀꯦꯟꯈꯤꯕꯒꯨꯝꯅ ꯑꯇꯟꯕꯅ ꯍꯦꯛ ꯇꯣꯡꯈ꯭ꯔꯕ ꯊꯃꯣꯏꯁꯨ ꯑꯁꯨꯝ ꯂꯩꯈꯥ ꯇꯥꯈꯤ꯫ ꯀꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯑꯋꯣꯏꯕꯃꯛ ꯑꯇꯟꯕ ꯃꯤꯒꯤ ꯊꯃꯣꯏ ꯑꯁꯦ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯌꯥꯀꯥꯏꯕꯨꯡꯅꯤ꯫ ꯃꯗꯨ ꯃꯍꯧꯁꯥꯅ ꯐꯠꯇꯕ ꯅꯠꯇꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛꯀꯤ ꯇꯨꯡꯅꯐꯝꯅꯤ꯫ ꯃꯁꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯄꯟꯒꯤ ꯃꯁꯛꯅꯤ꯫ ꯄꯟ ꯍꯥꯏꯗꯤ ꯑꯄꯟꯕ ꯄꯤꯕ, ꯑꯊꯤꯡꯕ ꯄꯤꯕꯗꯣ꯫ ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯎꯅꯅꯕꯒꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯁꯛꯇꯤ ꯄꯤꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯪꯅ ꯅꯃꯤꯠ ꯑꯗꯣ ꯎꯐꯨꯜ ꯆꯥꯏꯁꯤꯟꯖꯗꯨꯅ ꯃꯤꯇꯥꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝꯅ ꯃꯗꯨ ꯆꯥꯎꯈꯠꯄ ꯐꯪꯒꯅꯤ? ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯇꯥꯗꯨꯅ ꯍꯩꯍꯧ ꯁꯤꯡꯍꯧꯅꯅꯕ ꯅꯥꯀꯣꯡꯁꯨ ꯄꯤꯅꯕꯤꯔꯝꯃꯤ꯫ ꯅꯪꯅ ꯃꯗꯨꯗ ꯌꯣꯠꯁꯤꯡꯑꯣꯠ ꯊꯤꯡꯖꯤꯟꯗꯨꯅ ꯅꯥ ꯄꯪꯕ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯝꯅ ꯇꯥꯕꯗꯒꯤ ꯅꯪꯒꯤ ꯆꯥꯎꯈꯠꯐꯝ ꯂꯩꯔꯦ? ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯈꯣꯡ ꯈꯨꯠꯅꯆꯤꯡꯕ ꯊꯕꯛ ꯉꯝꯕ ꯏꯟꯗ꯭ꯔꯤ ꯄꯨꯝꯅꯃꯛ ꯄꯤꯕꯤꯗꯨꯅ ꯅꯃꯥꯟꯅꯕꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯌꯥꯅꯅꯕ ꯁꯦꯝꯕꯤꯔꯝꯂꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯪꯅ
makhoi punamak sijanapa toktuna haibong makhada hiptuna lerabadi atanbagi mayayna nakhong ani pali haibadungai sa oirurabadi nangi kari chawkhatpham leiribage asumna thamoida atanbagi mamina hek tararaba mi ado lairagadaba nangadaba wagadaba nakle haina khanbada anpham suklei leite masi hairuraga angang macha singi lairikte yawba wari ama ningsinglei kabina asumna ibiram matam amada ina kera khunba lowa nupa amagi nabin koba macha nupa ama leirami mapana sikrabada nabina mahaki mapal naidraba lanthum pumbagi mapu oire mapagi kripana mahaki lanthumgi mahei masing watpa leitrabasu mahaki asauba dos ama leirami dos haidi aranba ama leiba dos kawi masibu ekoina maduni atanbani magi dos to kaisu nate atanbaduna nabingi dos oire mahaki thabakta khut thingjaningdaba asimaktana maram oiduna mamai thangda mahaki mapuk thana chananaba yona phangaktre mapana phana yamna thanamba property do loisalakla madu ubada noma magi marup amana haiki nabin nang asum tawrabadi manglagani aina yamna lukhraba wa ma takpige nang nitigi ayunganta hogatuna nangi inkolgi akoiba asida karigumba angauba natraga napu manba use ubreyeng maduda phangdragana nangi labukta kumduna ihan hanba dattaba use amatang hatnanaba thorang taw adu orabadi nangi kai ase sana natraga lupana thalanba yagani pambai leitraba nabina mabungningda sa yamna tawduna matungi numitta magi marupna haribadumak tawre ahanbada inkol hek korakpada ure khangdaba mi amana mahaki kotagi phauhuduna seli Tagumosung mahaki kanadaba noiraba masa tanbadagi solaba aduna mahak huranbadu phaba ngamdre adudasu mahaki singlambadagi atanba phaksilaba loksing ado mahaki anangbagi maram khangba ngamdaduna labuktana chenthakre mafam adudasu lauronaba singna phau hubana singba tawrubadu uraga mahaki maruki wadu artha mahakna khanglakle ayuk anganbagi nungsina masada yeibada mahaki atanba punama koki amasung mamanaba ataina pungning tujung harauna koloi launa saktuna magi masin sunaba mapungningsda mangonda ikai nungsiba phaurakle madudagi atatpa leitana nombana matam kharagi manungda magi hanagi phambala do aidi mapana thanambada manghangiba property aidi lanthumdo amu hanjanba ngamki masi phungawari ni haibadi chumi toy masung masi atanbana karamna pungning hakchang manghanbage haibado atanba hek paklaba mi adu soidana lairaba anangba maphangle haiba adu khangba yagani amaromda nomba haiba se nuai yaifaba punamaki pokna phamni leipaki leihau kabadagi pangal lei leipaki leihau kabagi pangal lei haiduna su khoidaba yade khoiduna maru hundaba yade pambi khawdaba yade khawduna yeidaba yade adudagi de akoina maru phangadabani pambida phi oina pande lasing hekadabani hek laba matungda naigadabani naiduna metuna tungda sena inaba phi sagadabani adudada akoina phi phangi asina singba hairibani mina nungai yaifaba chawkhatpa khubam phangbadi mahaki nombagi chang adugi matung inbani mapugi leipak asidadi misang mikhai naibagi thabak leite mahakna hunba maru adugi pambi soidana hogadabani tengbanbada nungaire yaifare hariba ado nomba kalli mamal naidraba matam onduna arembada manghande haibani oibamak nombana laibak phabagi apokpani atanbana madubu manghanbani asumna nombana tana karimata phangpham leite haiduna su nomba haiba nungaibagi thabak oiheli haiba khalluraga pukningda su nungaiba poi thabak leitabaga manaba waba ama tengbanbada leite madu angawbaga pandam oi leina pham khangde haina pham leite matik chana nomlaga tumbasu nungai chabasu hawi aduga laina piraktanadi nomba ngaktana su sanade haina ningba chumde
laibakta ngakta tainabashu yade chawkhatpa haibase nombagi managi masakni nangi loksing na singlabasu nomduna madu chawkhatlangadabani adugumba loksing laitrabasu nomduna nangi awatpa mensingadabani maram chana nomlabatada phangdaba laite angang oiringai matik chana nomba tamgadabani phattaba sanga ayamba papki thabaktagi masabu kanjage hairabadi thabakta mai onsinba natana pambai laite atanba haibase huranba changnabagi mayumda thong hangdoktuna thambagumbani ise laitaba isingda ayamba tinil kang poktuna ising mangbagumna atanbagi pungningdasu natta nataba wakhal poktuna madubu manghalli nombada ikai khumnaba nachingba mangi haibasu haina ningnabasu arahanbani ningnabasu yauribani masana masagi thabak pangthoknaba hotnabada karibu ikai pham leibage bilat ki maming chatlaba mantri oiraba masamak chauraba mayamna miyamgi makok luchinglaba Gladstone masana uyali pak chauraba Rus leibaki ningthoren Peter na masagi lokhoi maming chatlaba janak ningthona lokhoibadagi sitabu phangki Benjamin Franklin gi wadi khwaina taram lagani masana kaithel kai masana sapagi se gari da haptuna singi masana anangba imungda poktuna su nomba adubu win kanbagi pambaina mapal naidraba lan namasung ikai khumnaba punamaki mapu oiki hariba misakto mahakna magi chawkhatpagi maramda hangbada khumki nungai yai phaba haibase ningbagi makha ponbani sel tanbagi lambi di kaithel kananaba lambi gumbani araibani matam amasung lanbu arembada manghandraga loire isorna ekhoida sumna sanglaba khutpinarami madu tingthoklabadi soraren phawba lamba phang ekhoina hainingi soraren mak phawba lamba phangdrabasu khut makhaidi tingthokpa chummi masi ekhoigi loijare wareng asi aibagi satra macha haibadi matamduda mana igiba satra singna tamnaba laikse leiramdaba maiteironda ada mana satra macha haiba lairik ama irakanda syllabus ta yahollaga Manipur sahitya se introduce aidi saktak lamba adumba kabi ni mahangna iba satra macha dagi hariba wareng ase lokthokuna aikhoigi 11 class ta tamnabagi damakta syllabus sida yahollanribani asumna kabi singsina aikhoigi punamak sahitya ibata natana aikhoigi ireibakcha singse karamna akoi keno tawgadagi aphaba mi ama oigadagi haibasi su khallakanda mana wareng sida thanamliba mayamse mase angangsingda sandokna takpiba adu oragadi hauragliba angangsingda yamna kanagani haina khanjai